Luhongba ngari matai manao ma honeymoon chanaba sem sarame. Sirin diwana magi nupi any diwan da sun haiki. Makui ani gi mamingi ahan ma make amamam du lauthodi S amadi SA sitai. Aduga SAS di South Africa gi asam konthok soi banina makui ni honeymoon si South Africa do ni sala seasona Sirin magi nupi da hairame. Adubu mafam da sat kharaba matungda kali thoki bagi haifsa khanglaba matungda dedom kali gumada kanagum mamatabu irai laina thazabdi ngamnarai. Masagi videos dagi khangina se nasdagi chahi taragi mamangda thokiba honeymoon chatminaraga masamaki nupibu yam tamthina harkiba gedumba akitu junglaba case ama the honeymoon murder case. Eni amadi Sirin London da thengnabdagi khangnarakpane. Matamda eni chahi kunipane aduga Sirin na chahi kuntrane. Sirin Masagi karbar yam zongna tawba senjau paiba misak amane. Yani gi ahlam manasu makhoi gi mayan pawi doriba Sirin bu atukmati khoida sarame. Maramdi Sirin inakira kunba larik lai su haibta natna mak masang mataw suyam phazaba nipa amane. Masna heng makhoi gi masanu pina leirubuda nungai ne leiruni haina makhoi na khanjaki. Makhoi ni haina singna duna 2010 gi October tarik kun mapanda luhongki. Makhoi ni gi anabu punsi ase harauti amna hobu manki. Adubu masing matungda kari thokani haibadi kanana su khangba ngamkide. November tarik tarit. Luhongba ngari ba matai manao se makhoi gi honeymoon gi damag South Africa gi Kruger National Park da thungki. Offer some of the reward ki agloina na limited period ki oina Rami Circle mohalagle. Rami Circle say 100% safe and legal loiba gaming app amani. Sidadong skill Rami sanaduna case ki mana phangbayai. Safe and secure web apps data dona 1 crore active players thena bigani. Hairagadi Rami sanaduna mana phangbayare sanaba hitrabeso practice games tagi irai laina tambayai. Masdai case games ta mon tharkadabani. Rami Circle is the EP deposit ki safest facility phangbigani. Paytm, PhonePe, credit or debit cards tagi irai laina deposit tawbayai. First deposit welcome bonus oina rupees 2004 phangbigani. Rami Circle Rami sanabasi masiyam phone the smoothly sana vai doi screen da mutung ingbiyo. So friends, description nagi download tawbiyo. Register to tun an deposit da rupees 2000 welcome bonus phangbiyo. Rami pamasing daw dum yani haibdi khanbiruno. Game involves an elements of financial risks and may be addictive. Please play responsibly at your own risks. Mapamsta numit kharani leiraba matung makhoi taxi ma wairaga Cape Town tamna muksatnaba sem sarame. Jola Tingo hariba taxi drivers na makhoibo Cape Grace hariba 5-star hotels da thilaki. Hotel do yoge ene hotel manung jangkre. Aduga magin pa Sirina makhoi buthilakpa Jola hariba taxi drivers ga minute 10 rom wari sandarab matungda hotel manung na jangi. Hariba minute 10 hasta Sirina Jola bu mathangi numit ki Cape Town koiba sat paduda magna dumak tour guide oibinaba haiki. November 13 gi ayog Sirin mahuna pur pinjan currency singdo South African currency da onthong na kidamag Jola gi minivan adu da chatmin rumatum hotel da muhalaki. Numitsig numitang saklen 96 Winery Road kaubo fazaraba restaurant amada chanaba plan torame. Numitang pung 3 makhai chap chana taxi driver Jola makhoi bu lobu laki. Adubu makhoi na dinner gi damuk chatkani torumbadu chatlaroi. Adugi mohot Cape Town gi atopa mafam singune yenglursi haina hairakhi. Asumna Jola gi minivan aduda tongduna makhoi samudra mapal laiba Strain Cover Resort Town amada laki. Amadi mafamsida makhoi dinner saki. Strain hariba resort town si chatpa matamda Google edu koba town amasu phawraga chatle. Sigi mafam simakti numidang thengna mamna chatpa matamda yam kinaba mihat mi punyam kumbadugumba yam khudong thiningai oiba mafamne. 2005 tagi 2010 fawgi manungda miyoi chatret hena hatkibagi report leiba mafamne. Maramsina numidang athengbada mafamdu phawdun halaktoribasi afabadi oiramde. Adubu atopa lambe leidabana sigi hainabi town sigi maiki tamna makhoi gari thauba horaki. Asum thauringai ikhang khanghaudna nongoi paiba miyoi anina moigi gari du khamaki amadi nongoi namlaga makhoi ni so
gari manung da kakhalakhi driver zola bu mokhoina gari dagi intharam laga gari do mokhoi noina thoba rakhi car gi maning thangba sita eni amadi sirin phamle mokhoi ani numidang aduda mafam khangdaba lambi aduda tholiba kutong thiba adudagi karamna nan thokani haiba khanglamde aduki mati ki gari du minute kunlong thauduna lerame masigi madong khulai pai basing aduna sirin gi masad yawba mamal laiba posing loktholaba madong sirin su gari dagi intharam ki amadi eni khak puduna gari du yangna thokirame sirin mafam du leramba kunja sing gi mating lauduna tholiba thautok sing du gi maramda police ta pau pirakhi phone torakhi complaint file tokhi masing matung police na sirin amadi taxi driver jola bu lokuduna cab grass hotel la thamamlaga eni bu thiba rakhi numitsigin midang de sirin gi mapana eni gi mapa da call tortuna tholiba thautok sing sing maramda pau khanglakhi pau se phangbagi eni gi mapa masan pagi da mukhudak da ticket kaktuna sar prakada lakhi mathangin mata kheli cha ko ba mafam amada gi miyu yamana police ta call torki amade mi amada tongdaba unna sugi Volkswagen minivan ama eng chupa khamdra mafam dur leire haiba marula mahairakhi pau se phangbaga police mafam dur satki amadi minivan gi maning thangba seta eni gi thawa yaudra baksang ina pungluk tuna leramki eni ma khuri da nongmena kaptuna halambane amadi magi hakchang degi mamal laiba posing su loina puramki phaigan da khujina khotkibagi asang mami su leramki adubu postmortem report matungina sidringai sexual abuse thakibagi khutam di phangkide case citizen bag hobudagi chingnaba kya thorakhi case se sukna gi lutpat khakamari linaba case ama oiramde masigi marumda angakpa tamthiraba aronba kya leramki eni hatbada sizna kiba minivan adudagi saki sabon punama police na lokat khemade fairness gi zole mengini kobuni pamagi fingerprint phangki zole mengini se hanadagi crime scene ba miwi oibna magi record hanadagi police taleirame mahang mhyat asida se na ba tupa miwi magi mamingso haidoraki mizi wa ma tota khwef na so topa mokhui gi mating pang ba miwi magi maming haidoraki monde molombo bu police na wahang pamu jathaba matamda angakpa aron ba magi maikhum hangdokpa ngamaki madudi molombo na phongdoraki mahakti suknagi mihad asigi plan sliba mastermind aduga mangeni amadi khwep ko unan batane masigi makha tabdi ma khangde dana phongdoraki adui bataragadi mihad asibu sliba mastermind adudi kanana taxi driver zola wang pang jathabam tamda asengba mi phatta dugi maming jongthoraki mahak adudi te kana sunate hanimu lakminariba enigi mapuroiba sirin diwane Jolana sumna police da wari lirakhi makhoina cab grass hotel li hanana lakpun mituda enina hotel manung sangkhraba matungda minute tara muk serina mangonda wari sakhibadu atai kari sunate mama gin pise hatu pame marumsna magi thabuksna mating panglagade mating pangwa mi khudi mukda South African currency policing tara manga pigani dana mana ingonda hai khidna Jolana police da phungdorakhi mastagi taxi driver Jolana molombo ka pau phongna khibane adai molombo na makhata ba thabuk sang silak khibani dana 강토르키 항나키 wo hangde sirin eniga kaina ba pamlaga karigi luhong clip no haibsne tizel lubda ki khangba ngamki madade sirin homosexual oiba miyo yamo irumki magi phiba masna maram oraga luhong laro gi haibada imung manung na yarak loidabana mana luhong du haidokide aduga mahangna pamnamni basna masne